Hi guys, ngasidi amuk mayam amuk thengnare aigi video sida aigi channel sida lakpiraga ado ngasidi ai isai masak jage isai masak kare ngasi shu ai isai masak jage ngasi isai sina koi Arbin Soibam na sak isai ni si isai shu ina pamjabi isai ni ado isai se ai hijab ni to aina sum chasani dan sak jabani mayam taminasi ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯅ ꯄꯨꯟꯗꯨꯅ ꯊꯝꯒꯅꯤ ꯊꯃꯣꯏꯒꯤ ꯐꯝꯄꯥꯛꯇ ꯄꯣꯊꯥꯍꯟꯗꯨꯅ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯗ꯭ꯔꯤꯐꯥꯎ ꯀꯨꯝꯗꯨꯅ ꯊꯝꯒꯅꯤ ꯏꯈꯨꯠꯁꯤꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯁꯣꯛꯍꯜꯂꯣꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯁꯣꯛꯍꯜꯂꯣꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯑꯗꯨꯛ ꯐꯖꯕꯤ ꯅꯪꯒꯤ ꯃꯤꯠꯁꯅꯥꯅ ꯌꯦꯡꯂꯛꯀꯅꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯑꯗꯨꯛ ꯐꯖꯕꯤ ꯁꯛꯇꯝꯗꯨꯗ ꯄꯥꯟꯒꯅꯨ ꯅꯨꯡꯁꯤ ꯊꯃꯣꯏ ꯄꯨꯟꯁꯤꯁꯤꯗ ꯃꯪꯂꯥꯟꯒꯨꯝ ꯂꯥꯛꯈꯤꯕꯤ ꯅꯣꯡꯊꯥꯡꯒꯨꯝꯅ ꯃꯪꯒꯦ ꯈꯟꯒꯅꯨ ꯍꯥꯏꯖꯕꯁꯦ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯕ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯑꯩꯗꯤ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯑꯩꯗꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯁꯣꯛꯍꯜꯂꯣꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯁꯣꯛꯍꯜꯂꯣꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯑꯃꯝꯕ ꯑꯍꯤꯡ ꯂꯩꯔꯝꯕꯅ ꯊꯥꯖꯃꯁꯨ ꯉꯥꯟꯖꯕꯅꯤ ꯅꯣꯡꯗꯣꯟ ꯑꯇꯤꯌꯥ ꯂꯩꯔꯝꯕꯅ ꯂꯩꯆꯤꯜꯃꯁꯨ ꯄꯥꯏꯖꯕꯅꯤ ꯄꯣꯛꯂꯝꯕꯅ ꯇꯥꯏꯕꯪꯗ ꯅꯪ ꯄꯣꯛꯂꯛꯄꯅꯤ ꯑꯩꯁꯨ ꯇꯥꯏꯕꯪꯁꯤꯗ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯅꯕ ꯃꯥꯂꯦꯝ ꯑꯁꯦ ꯁꯦꯝꯂꯝꯕꯅꯤ ꯃꯥꯂꯦꯝ ꯑꯁꯦ ꯁꯦꯝꯂꯝꯕꯅꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯁꯣꯛꯍꯜꯂꯣꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯁꯣꯛꯍꯜꯂꯣꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯁꯣꯛꯍꯜꯂꯣꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ isese kamay tawge mayam ay yam haidana saksabani natte ado aina sum pambagi saksabani ado athumukta ay kay tawba yage habsu habiro kay se sakya lebagi to sum mayam habiramo comment section da ado isai sibu dong habiragati like tawbiramo
subscribe tꯧbꯤꯔꯝꯃꯣ subscribe ꯇꯧꯗꯕ ꯑꯣꯏꯔꯒꯅ ꯃꯊꯪꯃꯨꯛꯇ ꯑꯃꯨꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯗ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯉꯁꯤ ꯑꯣꯏꯅꯗꯤ